India Naha singda heart attack na naduna sibui chang wangkhalakli sahi kunmatoi suraba Mohit Sharma misak ase martial arts champion amani tournament amagi sanari da maha khanghodana heart attack tawduna laikhidabani hawkiba sahida CA employee amasu stress na maram oiraga thabak suringai manungda heart attack tawuktuna laikhidabani masigumba thodoksina work life balance ta miyam da akiba fohali indoor dagi sahi kulumdoi ta ngairbi nupi amasu wedding party amada jagoi sabada heart attack tawuktuna khudak ta siki Naha oiriba cricketer amasu 6 yaibagi harauba phongdokpada heart attack tawuktuna fil lampak ta adum wanthaduna siki celebrity kaya amasu heart attack tawduna sibagi thawdu kaya ama thokre sikriba mayam ase yenglurabadi loina fit oiba masa mau phana leiba miyoi ngaktani adu oirabadi karigi siribano asoiba amadi chauna leire takpani ngasi India da minute khudingi mi mari heart attack tawi asoiba mayam ase chapter 9 na khaidoktuna amuktang khangminase chapter 1 cocktail heart da maram ahum punsilaga hu ohilakpa ahan maram sina karosi Japanese word ni meaning di thabaki stress haibani amadi suba henbadagi asiba thokpa stress dagi cortisol haiba chemical se aikoi gi haksang da hengali sat launa hanthande maram asina miyamna thengna biramgani gym tawrubasu sajen tawrubasu puk hanthandaba ani suba maram sina hu angauba white poison chini thum amadi maida Nongmuda thum gram manga charabadi haksangi manungda hu olibani adubu aikoi Indian ayamadi nongmuda thum gram 13 chari miyoiba aikoina nongmuda chini gram 50 dagi hena chaba phate adubu coca cola gi can amada sugar gi chang ase gram 50 yauri moida di aikoi pukta napsinduna tumba yamna wai ahum suba maram asina fit malaga fit oidaba aikoi gi diet ta masagi oina carbohydrate khara dum helabani hoi energy phangnabagi damakta carbohydrate chadaba yade adubu protein di yamna low oi aduna normal Indian kaya noide adubu haksang phaba kaude skinny fat kawi BMI olasu weight control da laiba malabasu medical report puthokhalabadi anaba mayam ama yauduna lairamba thengnagani physically fit but metabolically obese gym chatpamina ayamba heart attack tawibase kamaina no kari maramgino maramdi atherosclerosis aikhogi arteries da blood flow tawringai da amotpa mayam ama asum punjali masi 70% pundri fawba mi amana sungkhang khangde anaba ekpasu amata fawde gym chatpamina mahaki heart condition adu karimata khangdana work out adum tawsali sana sali maram aduna magi arteries da machet segarektuna blood flow su thingi masidagi heart attack tawbani chapter 2 Indian gi weakness ason America gi lifestyle di Indian aikoi dagi su hena fatte adubu moida heart attack gi chang ase yamna nemi masi karigino WHO World Health Organization gi data da USA UK China da obesity nohenbagi rate yamna wang adubu heart attack gi rate ti India na khwaidagi heli asibu karigino maramdi aikoi gi genes matam amada British na sahi chani hena aikoi gi mathukta rule tawki adugi matamdu da aikoi mikha ponbata natana sara henbasu mayoknaki British na aikoi London nate haksang su lut tawki makoina palamba chahi chani duda aikoi lam ase 31 famines haibadi chaba thakpa phangdabadi misi mena kaya thoklami British singna matamduda farmers singi wa khangbidana sel thokpa mahi marongi damakta cash crop khakta thahallami haibadi chu amasung lasing masi thana ba hotnabada ising yamna changni miyambu otpu oina thoki jinjak puthoktrabanina yamna waki makoin aikoi gi pangalbu sijinaduna makoi gi watanabada khanki masing khangdana misi mina thokpada aikoi gi ancestor mayam gi hainabi haksang onkhre masina makha taba haksang dasu genetically yamna chaba yadaba genetics form tawkre naturally aikoi gi body dasu sugar store tawba hawre mahusana American singi haksang dagi Indian singi haksang dana fat amadi sugar ka hen store tawba heli matamduda aikoi da takhiba awabduna maram oiraga Indian singi genetically unhealthy obese scope laikre hoi masa phaba mi mayam amasu lei adubu aikoina khoidi normal oidre hojiki matamse yamna thina hongkre hojikti aikoina khoi chaba thakwa watpa natre fast food market companies mayam sina pik thanna leikre aduna adapt tawkiba haksang se mayam ama chasilaba matamda adapt tawwa wai McDonald gi box amatang chasanbada 1500 calories yauki adu oirabadi nongmoda changba 75% dudi hen adum chasili last year ticket bada khangi madudi India da phangba baby food ka Europe da phangba baby food ka yamna thina ketnai makhoidana nutrition happy aikhoidana sugar kakta happy India gi pot khuding makta sugar hena sijinabagi damak India da diabetes ki rate yamna wang India se hojik diabetes capital hainarban khanduna yengsi imung amada diabetes naba miyo ama natraga ani adum yawi diabetes dasu makal ahum thokna heart ka connection lei
Hojik diabetes tauba mida masagi oina sugar hen adum leiraban maram asina aikhoiga heart se control tauba blood vessel mayam se nganna damage oi aduna high blood flow tawsilakpada mi se heart attack tauba hel adugi matakta fatty deposit mayam aduna arteries da block tauba matamda masina maram oirga blood flow da problem tawduna attack tawhali masina hojik India da tawnariba lifestyle sina Indian singi heart da impact oiribani chapter 3 life hojik change tawre wari amadagi khaminasi hojik chanariba punsi sigi chahi kuntragi mamangi lifestyle ga compare tawduna yengsi Rajesh ki lifestyle na hojik Rehan gi lifestyle dai cam khitnai haibadu yengminasi Rajesh ka Rehan ga animak chahi kuntra sure animak thabak tawre adubu animak ki lifestyle yamna khitnai Rajesh ayuk pung tawta hogatli yumda hawba breakfast sathoklaga thabak chatli bus stop phawba khongna chatli lambi da octori show yamna leite gari yam chatte traffic yam leite noise pollution yamna leite Rajesh na pung mapandagi manga phawgi thabak manungda file thindok tinjin office manungda chatok chasin adum tawri lunch da ordering food ki option leiramde matamduda mayam punna yumdagi purakpa tiffin hangdoktuna saminai sandhya oramdai pung tarukta Rajesh yum yauroi ngayek potharaba tung yumlo naba mamanaba singa cricket sanaminai dinner tawruba matung news yenglaga Rajesh pung 10 da tummi pung 9 di Rajesh yamna laina tumba ngami hojik 2025 Rehan gi lifestyle amuk yengnasi ayuki pung manga ayuki alarm manga rak snooze tawraga taruk subda phone ama lakda mikap thoi phone yengduna leithoi ayuki pung 9 insurance company amagi fraud call lakdagi haugatli adudagi haugatlaga toilet changkhre toilet ta pungkhai ma reels mathang yengduna leithoi breakfast tawnaba matam phangde aduna hatu laptop login tawki week amada Rehan numit humni lak work from home ni adu orbadi magi manakta hena time leigadabani adubu leite pung 8 gi office login gi damak mahak pung 9 ga mi 55 da hogatli breakfast sadrabani na lami haiduna kaino amadi sabatai haiduna internet ta food order tawri noodle with cheese and oregano 9 to 5 laptop mamang adum hamduna lei marakta ani ahumlak hogalamba yai adusu toilet tawbaga amadi lunch tawbagi damak lunch na food delivery dagi order tawsele atai athumba food item kharasu order tawri numit chupa distraction leina adum leiki whatsapp ta message amuk laksan mobile ngahak amuk yengki laptop ta office ki thabak tauna matai da big boss show so amuk yengduna lei ko amana thabak mari manga tawselai numit chupa noise pollution gari traffic ki makol tv ki makol miyam gi makol na disturb adum tawduna leirabani aduna pung manga makhai fawba thabak loina shuba haibasi impossible oi aduna mahak amuk overtime thabak sui Rehan yumda sak hauna thongduna saningi adubu mahak manakta time leite aduna dinner su order tawraga sasili adudagi numidang pung ani fawba Netflix yenglaga adum lei tumninglabasu tumba yade tumningdabagi numit chupa thabak tawbagi magi brain di wai adubu haksang di karisu leng otabalina wate adu oirabadi Rajesh ki lifestyle ga Rehan gi lifestyle ga compare tawduna yengsi kanana hena fit oini haibase Rajesh ki hani yengminarsi clean air afaba singungsit physically activities yaure mayam punminaba sanaba social activities yumgi healthy food chare Rehan gi da amuk yengminasi awaba lifestyle miyam ga totna tinadaba pollution processed food distribution 500 AQI gi poison masina kana gi lifestyle na hena dangerous oi aikoi isana khangjare hoji aikoi amba Rehan gi lifestyle de hinglibani chapter 4 masidagi ngakthokna honaba solution number 1 aikoi lifestyle se kamaina phanba ya number 2 1% oribasu haksang fana karamna leigani number 3 heart attack risk se kamaina hanthangani heart heights haibadi healthy diet yumda thongjaba chak injang khwaidagi healthy oiba diet ni adusu limit amada sabi gadabani online da chinjak order tawduna charoidabani e haibadi exercise 1 hour workout tawbana pung ani gi punsi hena sangna phangi walking chatpa kawbirodabani ayuki minute 30 lunch matung minute 30 dinner matung minute 30 a haibadi drinking smoking yu thakpa churup thakpa tawba phatte mina di numidang na pek ama thakpadi hidak thakpani masi aranbani liver gi damak phatte 0.5% alcohol fawba aikoi gi liver gi damak phatte hu oi r haibadi regular check up doctor visit Karama 6 month khudingi servicing changba adumaina aikhoigi body su check up changi paisa kharagi kiduna regular check up tawdrabadi nongma anaba achawba ama lakpada achawba senfam ama phugattuna hospital piba tai regular check up tawbagi afabadi aikhoigi body da karigumba awatpa anaba ama leirabasu nganna khanghoba out of control oidringi mamangda khanghoba kalhoba sinti haibadi time is everything aikhoi isagi haksangda matam piba mathau tai matam chana tumba chaba exercise tawba
ꯏꯁꯥꯒꯤ ꯍꯥꯟꯅ ꯃꯇꯝ ꯄꯤꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯞ ꯋꯥꯟꯁꯕꯨꯁꯨ ꯃꯇꯝ ꯄꯤꯕ ꯉꯝꯒꯅꯤ ꯑꯃꯁꯨꯡ ꯁꯦꯗꯨꯜ ꯑꯃ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯂꯥꯏꯐꯁꯦ ꯕꯦꯇꯔ ꯑꯣꯏꯍꯜꯂꯤ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟ ꯍꯥꯏꯕ ꯑꯄꯤꯛꯄ ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁ ꯑꯃ ꯑꯣꯏꯔꯕꯁꯨ ꯌꯥꯎꯅꯕ ꯍꯣꯠꯅꯕꯤꯕ ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯕ ꯌꯥꯝꯅ ꯀꯥꯟꯅꯩ 24/7 ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯧꯁꯥꯕꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯍꯥꯔꯠ ꯌꯦꯛꯅꯕꯁꯦ ꯏꯁꯥꯅ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯏꯁꯥꯒꯤ ꯊꯃꯣꯏꯅꯗꯤ ꯏꯁꯥꯕꯨ ꯅꯨꯡꯁꯤꯕꯅꯤ ꯏꯁꯥꯒꯤꯗꯃꯛꯇ ꯆꯣꯡꯕꯅꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯊꯃꯣꯏ ꯌꯦꯛꯅꯕꯁꯦ ꯏꯁꯥꯅ ꯑꯣꯏꯒꯅꯤ ꯏꯁꯥꯒꯤ ꯊꯃꯣꯏ ꯏꯁꯥꯒꯤꯗꯃꯛ ꯂꯩꯕꯅꯤ ꯏꯁꯥꯒꯤꯗꯃꯛꯇ ꯆꯣꯡꯕꯅꯤ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯍꯥꯟꯅ ꯅꯪ ꯅꯁꯥꯒꯤꯗꯃꯛ ꯄꯥꯡꯒꯜ ꯀꯟꯅ ꯆꯣꯡꯂꯕꯗꯇ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯤꯗꯨꯒꯤꯗꯃꯛꯇ ꯆꯦꯟ ꯆꯣꯡꯖꯕ ꯉꯝꯒꯅꯤ Love your heart